ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕ ꯃꯇꯝꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕ ꯆꯩꯅꯥꯒꯤ ꯔꯦꯐ꯭ꯌꯨꯖꯤ ꯑꯣꯏꯈꯤꯕ ꯌꯣꯟꯃꯤ ꯄꯥꯔꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯞꯅꯤꯡꯕ ꯑꯃꯗꯤ ꯃꯣꯇꯤꯚꯦꯁꯅꯦꯜ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ꯫ ꯔꯃꯤ ꯁꯔꯀꯜ 100% ꯁꯦꯐ ꯑꯦꯟड ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯂꯤꯒꯦꯟ ꯒꯦꯃꯤꯡ ꯑꯦꯞ ꯑꯃꯅꯤ꯫ ꯑꯗꯣꯝꯒꯤ ꯁ꯭ꯀꯤꯜ ꯁꯤꯖꯤꯟꯅꯗꯨꯅ ꯔꯃꯤ ꯒꯦꯝꯗꯒꯤ ꯂꯥꯏꯅ ꯀꯦꯁ ꯋꯤꯟ ꯇꯧꯕ ꯌꯥꯒꯅꯤ꯫ ꯃꯁꯤꯗ 1 crore ꯍꯦꯟꯕ ꯑꯦꯛꯇꯤꯚ ꯄ꯭ꯂꯦꯌꯔ ꯂꯩꯒꯅꯤ꯫ ꯑꯗꯣꯝꯅ ꯒꯦꯝ ꯑꯁꯤꯕꯨ ꯁꯥꯟꯅꯕ ꯍꯩꯇ꯭ꯔꯒꯁꯨ ꯁꯥꯟꯅꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯀꯦꯁ ꯋꯤꯟ ꯇꯧꯕ ꯌꯥꯏ꯫ ꯔꯃꯤ ꯁꯔꯀꯜꯗ ꯁꯦꯐ ꯐꯦꯁꯤꯂꯤꯇꯤ ꯏ-ꯄꯦ ꯗꯤꯄꯣꯖꯤꯠ ꯃꯦꯊꯗ ꯂꯩ, ꯍꯥꯏꯕꯗꯤ ꯄꯦꯇꯤꯑꯦꯝ, ꯐꯣꯟꯄꯦ, ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ, ꯗꯦꯕꯤꯠ ꯀꯥꯔꯗꯇ ꯑꯦꯅꯤ ꯇꯥꯏꯝ ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯨ ꯌꯥꯏ꯫ ꯐꯥꯔꯁꯠ ꯗꯤꯄꯣꯖꯤꯠꯇ ꯋꯦꯜꯀꯝ ꯕꯣꯅꯁ ꯑꯣꯏꯅ up to 2,000 ꯐꯥꯎꯕ ꯐꯪꯕ ꯌꯥꯏ꯫ ꯏꯁꯥꯒꯤ ꯐꯣꯟꯗ ꯔꯃꯤ ꯁꯔꯀꯜ ꯔꯃꯤ ꯒꯦꯝ ꯁ꯭ꯃꯨꯠꯂꯤ ꯁꯥꯟꯅꯕ ꯌꯥꯏ꯫ ꯁꯦꯜꯒꯤ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯣꯝꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯏꯁꯥꯒꯤ ꯗꯥꯏꯇꯗ ꯁꯥꯟꯅꯕꯤꯒꯗꯕꯅꯤ꯫ ꯁꯣ ꯒꯥꯏꯁ, ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯃꯗꯤ ꯄꯤꯟ ꯀꯃꯦꯟꯇ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ, ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯍꯧꯖꯤꯛꯃꯛ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯤꯌꯨ꯫ ꯁꯦꯜꯒꯤ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯣꯝꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯏꯁꯥꯒꯤ ꯗꯥꯏꯇꯗ ꯁꯥꯟꯅꯕꯤꯒꯗꯕꯅꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯗꯤꯛꯇꯦꯇꯔꯒꯤ ꯇꯝꯊꯤꯔꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯔꯨꯜꯗꯨꯒꯤ ꯃꯊꯛꯇ ꯃꯁꯥꯒꯤ ꯁꯣꯊꯔꯕ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯒꯤ ꯃꯈꯥꯗ ꯂꯩꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯃꯇꯦꯡ ꯑꯃ ꯐꯥꯎꯕ ꯄꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯅꯣꯡꯃꯗ ꯆꯔꯥ 2 ꯁꯨꯅ ꯆꯥꯕ ꯐꯪꯖꯗ꯭ꯔꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯌꯣꯟꯃꯤ ꯄꯥꯔꯛꯀꯤ ꯐꯦꯃꯤꯂꯤꯅ ꯀꯔꯤꯒꯤꯗꯃꯛ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯆꯩꯅꯥꯗ ꯆꯦꯟꯈ꯭ꯔꯤꯕꯅꯣ? ꯑꯗꯨꯒ ꯆꯩꯅꯥꯗ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯔꯁꯤꯡ ꯊꯦꯡꯅꯗꯨꯅ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕ ꯌꯣꯟꯃꯤ ꯄꯥꯔꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯔꯦꯞ ꯇꯧꯕꯤꯈꯤꯕ, ꯑꯗꯨꯒ ꯌꯣꯟꯃꯤ ꯄꯥꯔꯛꯄꯨ ꯁꯦꯛꯁ ꯁ꯭ꯂꯦꯞ ꯑꯣꯏꯅ $300ꯇ ꯌꯣꯟꯈꯤꯕ, ꯑꯗꯨꯒ ꯌꯣꯟꯃꯤ ꯄꯥꯔꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨꯅ $65ꯗ ꯌꯣꯟꯈꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯌꯣꯟꯃꯤ ꯄꯥꯔꯛ 4 ꯑꯣꯛꯇꯣꯕꯔ 1993ꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯌꯦꯟꯁꯥꯟ ꯀꯧꯕ ꯄ꯭ꯔꯣꯚꯤꯟꯁꯇ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯁꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯕꯣꯔꯗꯔꯗ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯑꯌꯥꯝꯕꯅ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯑꯃꯝꯕ ꯍꯥꯏꯕ ꯁꯪꯁꯥꯔ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯂꯨꯕ ꯑꯣꯏꯕꯅꯤꯅ ꯌꯣꯟꯃꯤ ꯄꯥꯔꯛꯀꯤ ꯐꯦꯃꯤꯂꯤ ꯃꯔꯛꯇ ꯆꯔꯥ ꯍꯦꯟꯕꯁꯨ ꯌꯥꯎꯏ, ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯗꯕ ꯃꯇꯝꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯠꯇꯦ, ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯑꯌꯥꯝꯕꯗ ꯇꯠꯇꯅ ꯊꯦꯡꯅꯕ ꯁꯃꯁ꯭ꯌꯥ ꯑꯃꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯦꯟꯁꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯌꯣꯟꯃꯤ ꯄꯥꯔꯛꯀꯤ ꯏꯃꯨꯡ ꯃꯩ ꯊꯥꯅꯕꯒꯤ ꯏꯟꯀꯝ ꯂꯩꯇꯕ ꯃꯔꯝꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯨꯁꯟꯕ ꯉꯝꯂꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯗꯗꯤ ꯃꯝꯁꯤꯜꯂꯛꯄ ꯄꯨꯡ 4ꯗ ꯆꯥꯛ ꯆꯥꯔꯒ ꯄꯨꯡ 5ꯗ ꯇꯨꯝꯕ ꯇꯥꯈꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯄꯥꯔꯛ ꯖꯤꯟꯁꯤꯛ ꯂꯦꯕꯔ ꯀꯦꯝꯞ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯄꯥꯔꯛ ꯖꯤꯟꯁꯤꯛ ꯂꯦꯕꯔ ꯀꯦꯝꯞ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯏꯂꯤꯒꯦꯟ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ, ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯊꯕꯛꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯏꯂꯤꯒꯦꯟ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯆꯥꯏꯅꯤꯁ ꯁꯤꯒꯔꯦꯠ, ꯉꯥ ꯑꯀꯪꯕ, ꯃꯣꯔꯣꯛ, ꯆꯤꯅꯤ, ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯃꯗꯤ ꯀꯣꯄꯔꯅꯆꯤꯡꯕꯁꯤꯡ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯂꯤꯒꯦꯟ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯔꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯗ꯭ꯔꯒꯀꯨꯝꯕ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯂꯤꯒꯦꯟ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤng ꯑꯁꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯌꯣꯟꯃꯤ ꯄꯥꯔꯛꯀꯤ ꯏꯃꯨꯡ ꯆꯂꯥꯏꯅꯔꯝꯃꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯂꯩꯕꯥꯛꯇꯗꯤ ꯁꯣꯁꯤꯌꯦꯂꯤꯁꯠ ꯁꯤꯁꯇꯦꯝ ꯑꯣꯏꯕꯅ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ, ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯏꯂꯤꯒꯦꯟꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯆꯍꯤ 10 ꯖꯦꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯇꯥꯈꯤ꯫ ꯌꯣꯟꯃꯤ ꯄꯥꯔꯛ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯖꯔꯝꯕ ꯑꯗꯨꯁꯨ ꯑꯄꯣꯛꯄꯅ ꯖꯦꯜꯗ ꯂꯩꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯏꯟꯀꯝ ꯑꯗꯨ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯗꯕꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯄꯣꯛꯄꯤꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯍꯣꯝ ꯇꯥꯎꯟ ꯀꯣꯌꯣꯟ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯍꯣꯡꯈꯤ, ꯑꯗꯨꯒ ꯄꯥꯔꯛꯅ ꯃꯍꯥꯛꯀꯤ ꯃꯅꯦꯒꯤ ꯈꯨꯡꯒꯪ ꯁꯣꯡꯅꯝꯔꯤ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯈꯤ꯫ ꯑꯁꯨꯝꯅ 2005ꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯐꯥꯗꯨꯅ ꯊꯥ ꯈꯔ ꯖꯦꯜꯗ ꯂꯩꯈꯤ꯫ ꯃꯍꯥꯛ ꯐꯥꯔꯤꯕꯒꯤ ꯃꯔꯝꯅ ꯒꯚꯔꯟꯃꯦꯟꯇ ꯇꯥꯛꯂꯝꯗꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯏꯂꯤꯒꯦꯜꯂꯤ ꯌꯨꯝ ꯍꯣꯡꯈꯤꯕꯒꯤꯅꯤ꯫
North Korea da masa ngakthoksanaba human right ki maramda lawyer leite nekpa yade lairik laisugi mangal phanghoudraba YEONMI Park ki imung amadi mahaki apokpina mahaki mapuroibabu jaildagi lauthokningba pamki adubu upaidi laikide machanupi ani thaknaba honabada aduki matik wajarami pikleba YEONMI Park amadi mache YEONMI anina apokpi awaba saitheng adu chapchana khanglami adubu makoina thabak suduna sel tanbasu ngamba nate aram khorangba chaningbagi mayai ne helakpana puk thanabagi damak kaujeng harau charangna singba pha phaduna chakhi amadi chaba yamba pambi kaya sing chaduna mabuk thanaba matam lenki North Korea sarkar dagi su lairaba imung asigumada mateng amata phangkide maramdi matamduda North Korea da chak tangbagi rate aduki matik wangki Soviet Union gi mayon makhada haidaraktuna economy gi matangda subsidize tawrama punamak lepki pangthing thingki asumna chaba phangdabadagi phattaba sasingiba thaksingiba mayamaduna maram oiraga pellagra haiba chronic laina asi narakhi hospitalized tawduna layengki amadi YEONMI Park ki appendix su lokthokhi awaba ama mayoknaringaida awaba mahapi haibadu mangonda thokhi 2007 da mahaki mache YEONMI amadi YEONMI Park North Korea leba asidagi chenthorakhi haiduna machil manau warep lawki matam asida mache gi chahi 13 sure aduga YEONMI Park na sumnatagi chahi 18 subata ngairi adubu karigidamak angang oidiba wakhal mapung phadriba makoina escape nanthokrakhi haiba wahai phirep asi lawraklibano haibaseni yamna angakpa amani angang oijarabasu thamoida phawriba lamdam adugi miyot minei awaba saithengsing pukthana chaba phangaktaba kaya asina makoigi thamoida khangbagi pankai haibadu lanthorakhi maram aduna asigomba aruba phirep asi angang oijarabasu makoina lawrakhibani hairiba matam asida North Korea hairiba leba asida puk thanna chaba phangdabana siba phawba yaunaba matamni maram aduna North Korea gi leba asida makhatana hingduna leikhi haiba tarbadi escape haiba option asi natana makoyi mafamda leiramde tasengbadi YEONMI Park ta escape haiba wahi asi concept matau karamna lakhibano haibaseni numidang wairamgi matamda makoina leiriba mafam adudagi China da langna ngana thaliba mengal sing adubu uraga mahaki thamoida asumna khanjarami karigumba mai ngana thaliba mafam asida chatlurabadi aikhoi soidana chak tengkot amata oirabasu phangani natragana mafam aduda thabak suduna puksak thakpa ngamnabagi damak paisa tanfam leigani haina makoina khanjarami adumakpu mafam aduda map ama yauraga natragana hana plan tawduna mafam aduda kamdongna chatkani mafam aduda yaururagana makoida kari khudong thiba tholakani haibasi makoi karimata khangba nate makoigi wakhal asi khangogdana aikhoina leinariba yum adu mai salaktuna isa isana leiriba ka adu phawba mai yoksilakpadagi palamliba ka adugi thongnaudagi thawai hingnabagi damak chongthorakpagumani aduga chongthokluragana kadaida tasillugadoiba asok apan hengna nangadra natragana hena khudong thiba ama oigadra haibadu karimta khanthaba tawduna ngaktangi thawai hingnabagi damak khantharuba tawduna chongthokkibagumani adubu laibak phabana matam aduda YEONMI Park ki apokpa masa ngamlaktabadagi sexslave lawduna jaildagi lokthokhi YEONMI Park ki apokpagi hakchang khara phagalakhi maram aduna amuk jailda changba taakhi masa improve oiraklabanina makhoi family punna North Korea haiba leba adudagi China da chenkrasi haiduna plan hodoknarami adubu laibak thibadi YEONMI Park ki mache YEONMI makhoi family da hana taklamdana China da chenthokkhirami asumna YEONMI Park ki family North Korea government ki punishment phanglagani khallubada aduki matik mathwai wajarami mamangi video da panjakhiba 3 generation punishment gi dandi adu makhoi imungda phangba takhi maram aduna North Korea government ki akanba punishment adu bungak thoksanabagi damak makhoi family mayum thadoktuna chenabagi damak kupna khanarakhi maram aduna China macha North Korea da smuggle gi thabak tawba broker amagi mateng lawduna North Korea government khanglakringai 2007 da makhoi family mayum North Korea thadoktuna China gi damak khongsan ba horakhi makhoi bu lusing biriba broker nupi aduna China gi border guard sing atuda paisa piduna China da changan ba horakhi makhoi khongsat adu China gi chawraba chingon ahum lana khongna chatpa horakhi makha tarakpada
China khwaidagi tamthina inglaba mafam amani hainariba frozen river adu lanthokhtuna makhongna chatpa horakhi makhoina China gi mafam ama yaubaga broker aduna achauba human trafficker khupu amaga thengna hankhi kai kiduna chelaga sawom thengnai haibadu makhoi gi family da thoklare human trafficker sing aduna yomi gi apokpa mapabu phajinduna tonganba mafam amada thaidok thuna thamkhi aduga human trafficker sing aduna yomi papu ubada miyeng karan chanba horakhi adubu mahaki apokpi mamana machabu ngakthokpi nabagi damak mangonda oina miyeng chingsin handuna masana yana yomi paki minmang maktada mahaku rep tohanki hek tabada aduki matik hangoiraba wafam amani hariba wafam asi yomi paki minmang maktada sathakiba thawong amani matam maduda mahaki thamoida kari phawrongani tasengbadi makhoi bu thawai yauna North Korea dagi guide tobiduna pusinbirakliba nupi aduna makhoidagi matik saba sel lawdrabasu nakoinana human trafficker sing adudagi dalali di phangki haibani maram aduna nupi aduna su thawai yauna makhoibu guide tawduna mafam aduda puraklibani asumna human trafficker sing aduna mama machabu China lebakta sex slave oina yolagani haina khangalakhi adubu yomi paki wakhalondadi asumna khanjaki madudi sex towiba rape towiba incident asina aikhoi siba makti siroi North Korea da laiduna miyot minai amadi chaba phangdaduna sigadaba sarukpudi masina hena phai haina benthok chabangamki asigumba tamthiraba thodok asi makhoida natana matam aduda North Korea dagi chenthorakpa miyoi sing asidasu makhoigi dosa asi tadaba sunate kaya mataba yaunakhi adubu yomi paki wakhalda phawriba sigumna yamna lumba posak ama pururaga madudagi khara hena yangba posak ama puba matamda penthokpa ngamagi thongna adunga chap mane haibadi North Korea gi lebak leigadaba saruk asugumba tamthiraba thodoksin asi thengnajarabasu China hariba lebak asida chenthokpagi thawong asidi lepte tattana adumak satharami matam aduda North Korean lakh ahum gi henba mathakta China da refugee oiduna leiribani adugumlaba North Korean refugees sing adudasu mama macha da tariba dosa asi takidaba natte makoi mama machabu numit kharani China gi mafam amada leiraba matungda amuk human trafficker group amada sinerakhi ahanbada makoibu sex slave oina yonbagi mamal ngangna bahaurakhi Yomi Park chahi tarau humdui khakta ngairibi min hek pamnabi nupi macha am oibana mahaku yonbagi mamal asi khara wangkhatlami adugi su mathakta China da virgin nupi ama yonba matamda mahaki mamal adu aduki matik wanglami maram aduna Yomi Park pu $300 da yolami aduga mahaki apokpina $65 da yolami hairiba mamal sing asi pinabaga mama macha makhoi ani tokhai khaidoknakhi yamna thamoi sokpa thodok amani China da chathariba human trafficker singi thawong asi hena paisa chawba mafam amada amuk seldongi damak yonarami mahaki apokpibu matam khar leiraga China gi farmer amada amuk yolami loinana Yomi Park su atopa nupa amada amuk yonthokpirami matam asida China da yamna chawba issue ama lerami madudi overpopulation oirakpa maramna macha amadagi hena pokpa yadabagi akanba government ki order leibana China da nupa 40 million amuk nupi thiba phangdabagi problem mayok narami maram aduna North Korea dagi chenthorakpa nupi singbu human trafficking tawba kangbu singna thawaina asigumba nupi bu yonbagi thawong asi tawba henkalakhi ahum suba oina yolaklaba matungda Yomi Park masa mathanta sijaragi haina khalaki adubu nupa aduna mangonda asumna hairami nahak aigi mistress oibiu aina haiba yarabadi nangi ima amadi nangi baba phawba nanga amuk punna family oina punna leminabada mateng pangge haina hairami Yomi Park mahaki ima amadi family gi khallaga masana yana khong thangjinki matam khar leiraga mahaki apokpagi likhun hana thiba phangki adubu laibak thibadi mahaki apokpa adu colon cancer dagi leikhide mahaki apokpa mapagi haksangbu kana amata khangandana ahing hagotlaga nongalamdai pung 3 da mahaki nupa aduga loinana tuminna haksang adubu phumjinbiki adubu nupa aduna mangonda makhon tawriba thawong adubu nakong ani suna khangal laktanaba mangonda khangalami asumna makha tarakpada mahaki mache amadi apokpibu thiba amu horakhi adubu thiba phangkide
ꯌꯣꯟꯃꯤ ꯄꯥꯔꯛꯀꯤ ꯃꯈꯥ ꯇꯥꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯕꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯏꯄꯤꯁꯣꯗ ꯑꯃꯗ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯐꯪꯅꯕꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯑꯃꯃꯝ ꯄꯤꯕꯤꯔꯝꯃꯨ